I consider the Trump administration a danger to the world that will disappear in 2020. What if I told you that Bill Gates, Greta Thunberg, Al Gore, George Soros, Prince Charles, and Cardinal Turkson were meeting in the mountains to plot a global new order to be established on the back of the COVID pandemic? An outrageous movie plot? Or is it absolutely true? Donald Trump and the Davos connection, tonight from the editor's desk. Hello again, ladies and gentlemen. Amazing Bible Prophecy Ministry na taram noksari ngasigi lokotsari ba topic ti the game plan for the great reset. Habi gathadi prithibya se inau nuna semthok ningai gi damak sarkar amagi makhada paningai gi damak kari kari plan sing sanari bage haibadigi maramda nainajagadawni saitana prithibya se kamaina khudum chaningai honari mana kana kana agent ka karam organization businary haibase masigi maramda ikoina nainaminasi yamna maru eba topini masina maram oidana ikoina Prabhu Jesu Christna lakuse kyamna e habse masidegi ikoina khangba ngamgani chinausing ahanbada ikoi sorda prathana tawminasi sargamalam prithibhi bu sambireba ingam ngamba yamna minungse chawraba ipa isor yam thagasare hauji ikoina saitana prithibhi je kamai tawdana khudum chaningai gidam kari game plan sing tawribake haibasigi maramda ikoina nainagadawri papselon naidi yamna phakidaba papini nangna ibusina biduna aina ngangbu khudimuk naki waising ase thasana ipa isor naki ningbugi matungna ngangthokpa ngamanbiu isagi aningba nganbiginu ipa tareba khudimuk tusunangna mapan naidaba boro to pinabiu masigumba naki aploba paw asigi mapana mi kyaba mi kapthokpa ngamanbiu Prabhu Jesu Christ gi mingna khurumjare amen. Ekoi ahanbada great controversy hairiba lyric asidagi ekoina ekoi hujik tholiba thudo wathok khara ki maramda ekoi khara yengmanasi kari tungda lakadori habidugi maramda jo koin yengmanasi hairiba lyric ase saitan ga ishor gi misinga sargadagi lan harokpadagi na aroiba matam phawbada ishor gi mising kanbiba adugi matam phawbada thokiba wari sing adugi maramda phajana nainaba lyric ni aina mayam ase pabiu hana haijari google dagi na khona download tawbi hai ona mayamda ya appeal tawjari yamna maru eba lyric ni ai masigi page 589 gi paragraph 3 da asumna hai ai matam laitana marom maidana yaringai ai english ing de patana honna jage aduga athraje anum hajalake accident samudra amasung kangphan da tholiba khudong thiningai oibasing aduga maihulangphok achauba maihulangphok sing nonglei nungsit akanbasing land tamthina land tabasing akanba nonglei nungsit ising isau cyclone aduga tsunami tidal waves aduga mapang khudingda tholiba yuar habasing asida saitana saklon lising lauduna mahaki sakti ado sinari hai masina habiti karino kana prithibida tholiba natural disaster calamity lairiba hoji lairiba forest fire khangde lairiba tholiba khudingma asida saitana magi sakti ro sinari karigidama mana sinabno habsingsi he sweeps away the ripening harvest habdi akoina phau maru lokadabungi akoina ngairiba mahi marongching ado mahangna manghalle adugi matungna saktang bathole madugi matungda migi thamoi yam wahalle mahangna nungsita phattaba manam ama pisalli haiko aduna hojik phattaba manam adi he imparts to the ear a deadly taint aduna and thousands perished by the pestilence masina maram aduna mi lising sire aduna aikoina pandemic kya thokre epidemic kya thokre nungsetagi sandokpa laina tina kya thokre hoji pandemic oreba corona virus habisu covid 19 habisu masi saitana maki makhada thabak suribasing adugi matung ina mana puthopani masigi mapana mi gi punsi kya mangkre having these visitations are to become more and more frequent and disastrous masigumba mahul asigumba natural disasters sing aduga miobna thonba pestilence sing laina tina kudingmakse hena toina amasung samna tamthiba hena masi hanjan adum thoktuna lakani hai hojik tholi arko asu mamangda thokida mongda toina thokpa maihulangpo asu toin thokpa
earthquake haisu toin thokpa ising isau haisu toin thokpa masi ekhoina thengnari hojik chu ising isau thoktuna prithvi gi laiba kya da hoji awaba nanglibani masi khuding masi kari gi plan no haibse yengse aduga masi gi maran khuding mukse kanada sigini haibdo ekhoina mu yengse hairiba lairi asigi page 590 gi paragraph 1 da hai mana laukthokani hai masi khuding ma thokli basi ki maroiba maramdi Sunday Sabbath nomaising numit ase ishor gi pothaba numit ni haina seng na ngak tabadigi masi thoklibani hairiba pap asina ekhoina hairiba pap ase asina ekhoida khudong thiba ase tholibani hairiba khudong thiba ase nomaising numit ase nampuda seng na ngak tri phawdi masi gi khudong thiba sing ase andum leptana thokhini haibani aduga masibu and that those who present the claims of the fourth commandment, thus destroying the reverence for Sunday, are troublous over people. Aduga ishogi mari shuba yathang ekhoina 7 day Sabbath numit ase mari shuba commandment asu seng na ngali ba mission ase masi the maran signai mokhoina masi ngapna mar moidana Sabbath ase nomai numit ase kai khumna tabna mar moidana mission asibu awaba talbani makoi mission ba awaba taliba mission do makoi ni habne preventing their restoration divine favor masina maramudna ekoina ishogi borse prithvi da phanganda bani ekoina saukhatana laibani habsini aroiba matamda isnaw sang masigi calamity tholiba natural disaster climate change covid-19 hairiba climate crisis cyber kuding makki maranse nomaichi numit sena ngakta bagini habse koina habni aina mamangda su mamangi video da su clip kya utkre adu bungasidi ularoge matam leitabna maram moidana masigi maram khuding semgani ishogi Sabbath sena ngai ba mising adugi mara loina thaidagani haibse masini sungsoi soidana tholagadamni ishogi mari shuba commandment sub sena ngang se prithvi gi lemai gi muthatna bagi matam adu lalagani haiba matam adu bu national sunday law aina khangnai adugi ekhone revelation 13 da 14 da amsun 17 da masigi maram da pazani iri ekoi amutang jaminarse sinapsa kari gi damak covid-19 na se prithvi da lahalise kari no kari gi plan gi damak tanu haibse ekhone khangi aina mamang da hap ki video clip adugi matung ina yang covid-19 ki plan ase kaino have matan saitana papesi roman catholic church ase sinarga adugi united nation asigi mapana prithvi ase maki makha da control tawduna thamningai gi dama plan game plan mkoina sanaba lila ngaktani prithvi je control tawningai ni have je koina mamang da koina ramnan tv de gi mate ama ina utkramni maduda yengu aduga ina video gi aroi de jo ina link hapsa ke maduda na khoina phajana yengbu isnapsa aduna covid-19 hojik lahalibsi kari no haiba matanda papesina roman catholic church na united states of america je khudum chanba pameba maramdi america ma ina khudum chanbi taradi kedogan haiba matanda prithvi ke leba khuding mangna america gi matung induna salakaneba madugi tamana america khudum chalabdi asida moina khaina sida hai Archbishop quickly na ko 1906 Chicago I just screen the phajana jengpiu hai ko when the United States rule the world the Catholic Church will rule the world America ase United States asina prithvi asida sasan tawba matamda Catholic Church na prithvi sasan tawgane amni masigi nungyo ba thadi keno America ase nongmadi Catholic na sasan tawgane Catholic ki apama president mokhogi apama mihut khalaga mokhogi congressman hoju supreme court hoju punam ado mokhoina sasan tawba matungda kaidoba mokhoina prithvi punam se sasan tawba ngangune habini masina habdi aduna papesigi apambadi keno America je koina khudum chan bhaipse masini yengse amu masi quote yengbiu kom undoubtedly it is the intention of the pope to possess this country pope ki apamba je America bu maki khupam da thamba maki control makhala thamba se mahna pame in this intention he is aided by the Jesuit and the Catholic prelates and priests hairiba asigi damang Catholic ki Jesuit sing aduga mokhogi purohit sing mokhogi prelates sing hairiba sina masida mateng pangeba sinapsa hoji ayamba America jin ngasing ngakpa phawni America ayamba Roman Catholic na khudum chalabani prithvi je loige do bse yamna e have je koina kawgumsi aduga mathangi quotation da mu khoin yengbio screen da there is year long to be a state religion in this country and the state religion is to be Roman Catholic America da ko yamna kuirige mamandigi masigi state religion ama laigedabani high river religion adu Roman Catholic oigedabni
ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯃꯦꯔꯤꯀꯥꯁꯦ ꯂꯤꯡꯈꯠꯈꯤꯕ ꯃꯇꯝꯗ ꯀꯩꯗꯧꯒꯦꯅ ꯃꯈꯣꯏꯗꯤ ꯄ꯭ꯔꯣꯇꯦꯁꯇꯤꯖꯝ ꯑꯣꯏꯕ ꯙꯔꯃꯁꯦ ꯑꯗꯨꯒ ꯒꯚꯔꯟꯃꯦꯟꯠꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯔꯤꯄꯕ꯭ꯂꯤꯀꯅꯤꯖꯝ ꯑꯣꯏꯕꯅꯦꯕ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯙꯔꯃ ꯆꯠꯄ ꯌꯥꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯙꯔꯃ ꯈꯨꯗꯤꯡꯃꯛ ꯂꯩ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯃꯦꯟ ꯁ꯭ꯇꯦꯠ ꯔꯤꯂꯤꯖꯟꯁꯦ ꯔꯣꯃꯟ ꯀꯦꯊꯣꯂꯤꯛꯅ ꯑꯣꯏꯕꯁꯦ ꯃꯈꯣꯏꯅ ꯄꯥꯝꯃꯦꯕ First, the Roman Catholic is to will is bought for the purpose of securing Catholic ascendancy in this country. Masimak huzik thokramni isnaw sam makoina hairappa plan je makoina America da makoina bot makoigi bot makaije kedoba makoina harib leiba asida makoina Catholic na ko makoigi pham khangde ama leire khudi musi loina paini ngai gi pandam da tawgadabni hamne. All legislation must be governed by the will of God, unerring indicated by the Pope. Aduna masi America gi legislation makoigi sangbidan makoigi wayan thawdai gi thabak khudeng masi Pope na haibigi matung ina masi sasan tawgadabni habsneba makoigi apamase aduna lairibani aduga mathangda mu yengsin kind of first second legira aduga third ta education haibasisu Roman Catholic authority na masi control tawganami ayamba tawre jaju singna loina control tawre America se aduga aikoi lanai gi oibo opinion sing aduga press kining tambaje masi jo khon piroidamni hamni aduga many options are forbidden by the secular arm Ekoigi America Sarkana thing by Epa Yampiri under the authority to the church, even to war and bloodshed. Aduga church ki mapana Roman Catholic church ki mapana piriba mayam ase secular amna piriba option mayam je loina yahloidabani masi adugi dam akhona war phabu tawgani mi phabu harkadamni haina Father Hacker Catholic World July 1817 da makhoi hana hongram isnausa masigi matungna America ja mkhoi khudum chaningai gi tactics kyamam sinari jaju singna hauji gengsi America gi huji khoina November khoina aita loikhra mkhoi gi result haidokwa adu USS gi hantaki president gi election amna crucial oiba khoi prithvi gi dam amna arubo oiba adugum election ama oikheba haidibba asida Donald Trump kagani habni mkhoi protection sina support of pray toba adu mana mighty ri masigi maram se karino haibse Donald Trump na mighty daga Joe Biden na kari bisi maram se karino haibse ekhoina amu yengse masiju mkhoi ro plot ngatani Roman asida mkhoi na CNN gi na khoni yeng United Nations ta mkhoi mifam da Trump na haiko sida future does not belong to the goblet it belongs to the patriarchs Future have the gobel is the Pitibje, Sarka Amagi Makada Pandana, economy, lady Lantum Kotimate, when I was Sarka Amagi Makada Palaga, Salaikada, Aduzukanagi Poki Makada, Salaikado, Adugumado, Aduda Equigi Wolgi Future, Equigi Tungi Marabux Maduda Maka Ponte, Equi Mama Labanimba, Adugum sing Aduda Maka Poli, Marabaki the Moktakana Honda Zeriba, Gobeliski Ideala, the Bissing Aduda, Halehana Maki, speaking. Aduga masimna number 1 lere ani subada masigo fed of the climate crisis hangs on election as USA exit by Paris agreement aduga Paris climate agreement masi kamai togede laude to 2015 da koina Pope Francis ki ma first encyclical ne prithibije climate crisis lai masina maram hoidun aikhoje nomajin mi sengna ngak tragadi masi kaningai gi dam common good ki dam masi tawdragadi ko aikhoina prithibije kanbang amroi haiba adugi encyclical do pibagi matuna UNO gi koina France ta climate agreement je prithibi lebak chamaga hujik marfu ga mapan sign tawrga ko masi pop ki agenda ase pop na haibse summi haina sanani ngai gi dam kan honori bne haidi ba asidagi America je Donald Trump na masi sign tawdebida madudagi tawrombada mana toktokirame masi number 1 amani ado mathangda ikoina yengse mathangi asida ikoina aina hajarake sidaida hai November ki ko the US is officially out of the Paris climate agreement here is what could happen next koina mathangda kari thokne hamna November ge tang mari da ko tang ahum da malak thokibni tang mari da khoi sena politics ai ko USA na became the first country to officially exit the Paris Climate Accord Wednesday. Man Wednesday no mita malok thokare. Aduga the landmark agreement am at mukhoyi climate agreement ge pandam de prithib je climate crisis gi ko masi chok chaliba asidagi phaningai ni habni. Adubusi but depending on the result of the presidential election asigi poll matungina the USA could suitably rejoin on yawo phangbai with Democratic candidate Joe Biden pledging to reverse President Donald Trump's decision to abandon the accord which was ratified by 189 countries. Aduna Joe Biden amana kaktari Donald Trump na lukthokkibase masima amuna join tawningai gi dam mangna hayana asumna haidi isnausing
masidagini masi thokibadagineba ikona Donald Trump maithinaba aduna adu hek tawgiba matungdagide ekhona yengsi the great reset haina amu ekhona October tang 23 da time magazine da phonge madudagi ekhoi khara jengsi maduna morom moduna Donald Trump je USA ki president oina re-elect tawbase re-elect tawdingai gi damu makhoina aron plan kya sathareba haiba plan asigi maram damu ekhoina yengmina sikhara khoina screen da phajana yengbi snap sing matam leite yamna pabagi ko the great reset Trump the election haibni makhoina haibse kaino kana masida hai America ki president Donald Trump je amona ma de win re-elect tawdingai gi damu ko ma je pressure yam lai hai ado hairiba sing asina maram madana something called the great reset haije is being globally staged using COVID-19 virus to accelerate the reset aduga Donald Trump je lokthong ngai gi damak COVID-19 ase lahan bani COVID-19 asina masigi reset prithvi je loina ma on ma ponu ngai new world order gi makha da lan ngai economy khandi lai ba ko demak che silang ngai gi reset se hawri havni Donald Trump lokthong ngai gi damak sida hai think again ko sida matang sida iri masina maram da financial economic adu religious hierarchy punamak se masida ahong balaga amatoiba punamak kanai makha da Roman Catholic gi makha da lakpuni havni adu gi damak corona virus masi makoi gi aso plan amani and socialistic measures will be replaced our Judo-Christian civilization aduga America ki Christian ning tamba dharma sarpaje sigi mohta socialistic measure hadi koina Roman Catholic ki dharma gi matung ina mo sen gani hamni with the United States as the United States na United sorry with the United States as the last bloc in the way to be knocked down hai aduga roibada masigi punamaki de America je America have se knockdown torbo matamda maji mangalaba matamda masi khudimak se oige tawribani haina masida asumna pideba adu makhoi gi plan je masini masimak ekoina hairi bdo muktoi mathangda amu jengsi masida jo mu ekoina mayam jengbiu masida time magazine da ko the great reset sida aduga sida mu hai the green deal is a global goal green deal adi ekoi carbon dioxide hantan baje masigi magi gloni aduga masigi damo mokoina lalong kyam chalene international monetary fund world economic forum ka haba asini kumba top sing asina masigi case sing manghanduna digitization tauba transfer khuding digitalize tauba health tracking aduna singbagi maram da yam yawre aduga sida these measures are ready to go masi khuding makse taungai gi dam laire hai green da yengko aduga atopa last line da hai ko America life in the year 2020 starting off with a Trump defeat in 2020 hai ko 2020 election da Trump je mighty bapiraga America da 2023 gi another life ama horagani they are so confident hai mokoina sukimati thaje aduna Donald Trump mighty baje kaino mokoi gi aron plan ngaktani habse masi kaino Catholic na America je sasan tawningai gi demak plan amani ko akoi amu yengsi masida mu ai yengsi masida koina time magazine asida it is to screen the young 2023 here is how we fix the global economy prithvi gi akoina economy je kamaina fix ta ukadra have the yengo have ko world economic forum gi time magazine adu gi maram koina laibani ko sida hai the USA began to sense its approach after November 3 2020 when Joe Biden defeated Donald Trump in the presidential election president gi election da Donald Trump je Joe Biden na mighty bapirba matam da November 3 gi matung da USA da ka ahong balak uragani hai and the Democratic held the majority in both houses of Congress mokoi gi sarkar gi house ani makta ko Democratic na majority uragani following his inauguration in January 2021 da Donald Trump na president na wasaklorba matam da Biden ko President Biden mukil to rebuild free ties between America and Europe ki marak ta laina riba mari je khoina kaina khraba mari je amuk halalagani hamni setting up a forum to share collective intelligence that could inform a smarter form of government khoja amat oina saka ama hena phabu mongi ama langnya gi dam hamni masima November 3 ne October 22 da phongba magazine ni hairiba magazine asida Joe Biden da Donald Trump bu maithi ba pigni habigi makoina great reset ki makoi hana phongdo khrabne sinawsen masi kawbi gnu masini makoi ki plan khuding mangni habje mu yengse
The year is 2023. 2023 da mu kon the COVID-19 pandemic has come to an end. Aduna 2020 the COVID-19 pandemic se loigrani habini. Kaigino haitadi mokoina 20 koina vaccine the company adu tadi phagrani habini ko. The global economy is on the path to recovery. Adu global economy je pharani. How did you get? How did our economy and society evolve to overcome greatest crisis of our age? Hojiki mate economy corona virus na economy sithali bu khuding moche masidagi kamaina phagani habini. Aiko yengchi ko mathangda amung yengbiu chinaw sing masida amu haire sida ko on February 11, 2021 the FDA approved the most promising COVID-19 vaccine for manufacturing in the US. Mass production began immediately. Aduga mokoina Joe Biden na president na wasak law grani aduga February 11 de gi mukhoi government na COVID-19 gi vaccine je mass production gi dam ayab pirani habni plans for a sub global distribution kicken aduga prithvi mapang khudina COVID-19 vaccine je loina mapung khuding da kam ningai je lairani habni the first citizen received their shot with 3 weeks habni masi gi matang plan lairani prithvi panam COVID-19 gi vaccine kam ningai gi makhoi gi plan tawri COVID-19 gi vaccine kapadi economy pharani haina makhoi tawrimni masi ko COVID-19 ai je kaisuna te sinapsing masi punsi hoji mi recovery rate chuke mate hale masi irai laiba adugumba laina ne khoina yamna ki boy wane adubu haireba laina se daily oiba haidi yamna sandokanba sigumba laina se masina maram oidana makhoina prithvi je dominant tawniya gi plan do sida amu leire aduga mathangda ai khoina amu yengsi masina saros ko mana haibani masi jo apawu no pani kasai gi makok to jo hai gibdo aina video click ki mautna the 2020 US election will determine the fate of the whole world prithvi gi marai ba kasai USA ki 2020 ki election asina marai bu lepkani Donald Trump na ka bataraga di prithvi marai ba thibu oigani Joe Biden ka bhoitardi prithvi gi marai bukche pharagani anouba sarkar ama laagani anouba new world order ama laagani Pope Francis ki makhada dugumba laagani habse masi makoi gi apamane anduga makoi gi agenda asina makoi gi apama je karino ha kanda makoi na hai ko asna Time magazine hails the great reset to usher in global socialism je langai gi dama communist ki idea je prithvi mapang khuding da langai gi dama masi Time magazine asibu yamna yaw Chauri hai kosida yamla the great reset aduna my front cover the name declaring the COVID-19 pandemic has created a unique opportunity to usher in socialism around the world COVID-19 asna prithvi je aikoina socialism ki makhada prithvi je amatoina punsin bagi khudong sabdo masi pi amni adugi da mo khoina COVID-19 je khoin lahalim na mamang do yam hai COVID-19 je keno prithvi je roman ke tholne khudum chaningai ki da mo control tawninga ne prithvi je amatoina mai gi fertility to ti do khoi istin naw sangni habdo madugi da mo yaningai gi da mo sembane ba masi aikoina matam khudingda kawgum si habne sida one commentator praised the plan as a great new deal on Story High, we are celebrating how such initiative will seek to advance socialist idea, including the destruction of capitalism and individual rights. Donald Trump yadab ki maram de mati capitalism ni capitalism abdi masa gi lam si sakhaningai gi dam isa gi property je isa na own toruga nungai gi dam hono socialist ki idea de ke doba mi amatana lan thum je amata paibe yadaba sarkar gi control makha oina laigedabani haiba simasineba masina Russia mai thiba pine masi amukhana lakadori USA da han lakani aru ko khoi prithvi mapang kuding da mu lakani isnauri am tam thiba matam ama do oirabani hai aduga sidaida makhoi Roman Catholic to ani thai bigano haide ko mahang na su Donald Trump da aikoina mana sithi ama hana mangdum na masi gi warning je mangon da hana pi bani ko mana aikoina October 30 da Donald Trump da election mamang da mahana warning pi bani ko mana hai ko masi amto yengminasi ko sida hai sida aikoina sida bigano ko these politicians in many countries bigano once have in a mind great set prithvi gi da lairiba politician kudima Europe da lairiba kudima se makoi gi mind keno prithvi je reset over habidi economy government adugi education kudima se aikoina amata oina habidi kana gi makhada Pope Francis ki makhada haina ko for the global economy and economy which has since 2008 the bell out of the prithvi economy marai jaithamani madudi ke hono masi phaganingai gi damak to wa haibni ko and the coastal debt supply chain stresses adu reset began once will impose coercive measure which to drastically limit individual freedom
and those of entire population ꯑꯩꯈꯣꯏꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯂꯤꯃꯤꯠ ꯅꯤꯡꯇꯝꯕꯁꯦ ꯃꯁꯤꯕꯨ ꯃꯨꯠꯄꯤꯒꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯅꯝꯐꯨ ꯐꯣꯔꯁꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯃꯦꯖꯔꯁꯤꯡ ꯑꯗꯨ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯃꯥꯅ ꯋꯥꯔꯅꯤꯡ ꯇꯧꯒꯅꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯗꯀꯣ ꯃꯥꯅ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕꯅꯤ ꯃꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯩꯗ ꯍꯥꯏ ꯂꯥꯏꯐꯁꯇꯥꯏꯜ ꯃꯦꯒꯥꯖꯤꯟꯗꯁꯨ ꯍꯥꯏꯀꯣ ꯃꯥꯒꯤ ꯕ꯭ꯂꯣꯛꯇ ꯍꯥꯏ 2020 election is Trump or Bigano versus Biden or Francis for future of Goblin order. पृथ्वी जे सरकार में मखाद लाके तो महंत इलेक्शन दे डोनाल्ड ट्रम्प का बिगानो की ना मिसंग अमदा अदुगा बाइडेन का फ्रांसिस का ना मिसंग अमगी इलेक्शन नहीं है बने अदुगो लाइव टीवी दे कहता वो ट्रम्प माइट है अदुगा कोई ना बाइडेन अदुगा फ्रांसिस ना मागी मीटिंग ना काखरे इस्नाउसिंग एकोई ना मतम खुदिंग दा एकोई ना कावरगुम से होजिटी अदुरी कनाना यूएसए जे रूल तौरगनी प्रो फ्रांसिस ना हाइबदुगी मतुंग ना जो बाइडेन ना रूल तौरगनी है सिदको अमु येंबियो Pope Francis' latest encyclical Fertility is a planting of the church flag firmly in Joe Biden. Joe Biden gi magi thamoi de ko magi fertility asina ko yamna mara sena tahan bani hamni came against President Trump gi magi came to adu mogi election gi came adu da Donald Trump gi misang de lehen bani Home Francis has already called for building walls and not bridges. Trump bu da koina Pope Francis na himni wall semba ekoi leba amagi marta wall semba si tawroi dabni ekoi amattani haibagi wakhal leibdo adugumda thingningai gi dama tawbani sinawsa ekoi yengse adoi tari khoina khangre mokoina plan tawbigi matingna mokoina khoina Roman Catholic na Pope Francis ki makhada Jesu singi makhada America ki president asiju Roman Catholic ore adoi tari will Joe Biden rule America by indicted by the Pope Francis ki haibigi matingna Joe Biden na America je rule tawgudoribra haibse yeng aikoina amuk yeng minerasi isnausing chome mano ji koina Joe Biden na aikoina Joe Biden si yeng will be the second Catholic president. Here is what you need to know about his faith ma ki thajabagi maram da aikoina yengse Mr. Biden ko ngange spoke about his meeting with Pope Francis in 2013 the man of Pope Francis ka wari sanabagi wari phae he is the embodiment of Catholic social doctrine that I was raised with. I was Catholic social doctrine. Haidi akoi now matin haina takpi tambirap se masi mangon de gi phangbani. Biden actually sees his Catholic faith as a key for bringing country back together. Adun magi Catholic ki principle thajaba sigi makana America je khaidori ba myam se amahana porakani habse masi mahaki apambani haina asumna mu hairi aduga ikoi amu yangche in the mana magi wari de ko masida ka Joe Biden president elect at last was shaped by a very American Catholic faith. Catholic faith na magi punsi magi mahing loina magi thajaba magi tawriba kudimuche loina muk sembani hai mana 1880 da koina mana vice president 1819 da mana John Paul II ga magi unaki rami ko madu it was with a world leader at US president or even as secretary of the state magi matamadu da माजी US की secretary ओरमनी मासई कुंट्राम de shure adu matamda ma ki senator barely appear into his second term. Pope stood away Vatican aid several times when they attempted to interrupt the 45-minute conversation. After waving them out of the room, John Paul pulled his chair out from behind his desk to sit closer to Biden. Biden ga ma phaminaraga magi plan tawuni aduna Biden asina president orakpa matamda ikoina America je rule tawba yagani habse mokhogi masigi plan ni ko aduga sida mu Joe Biden learns into his Catholicism openly discusses his faith ma ki thaja badu suko masna mapung phana ma fazana discuss tawre hai aikoina video matek ama tamina sim masida Joe Biden ma na kari ngangi habdo aikoi munna tabiu aduga ma ki plan ma na kari tawgani habda yengmin se life in public service, I've been guided by the tenets of Catholic social doctrine that cuts across all confessional faiths. What you do to the least among us, you do unto me. We have an obligation to one another. We cannot serve ourselves at the expense of others. We have a responsibility to future generations. And that's the charge before us today. And that sense of hope and possibility reminds me of the first time I met Pope Francis in 2013, when I had the privilege of attending his inauguration at the Vatican. When I greeted him, he said, "Mr. Vice President, you're always welcome here."
He was really sending a message to the world to put out a welcome sign on the front door of our church. 2 years later, President Obama and I welcomed him at the White House. At that same moment, we shared a sense of hope and possibility together. And for me, it came at a very personal moment, a very tough time in the life of my family. Our son Bo had just died a few months earlier. But Pope Francis took the time to meet with my entire family to help us see the light through the darkness. I live in an amazing country. We all live in an amazing country, where an Irish Catholic kid like me from Scranton, Pennsylvania, would one day befriend the Jesuit Pope. But that's who we are as a country, where anything is possible when we care for one another, when we look out for one another, when we keep the faith. May God bless you all, and may God bless America, and may God protect our troops. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯅꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯈꯪꯉꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯉꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯁꯤꯗꯩ ꯑꯃꯨꯛ ꯌꯦꯡꯁꯦ ꯄ꯭ꯔꯁꯤꯗꯦꯟ ꯏꯂꯦꯛ ꯖꯣ ꯃꯥꯅ ꯇꯧꯒꯗꯕ ꯑꯍꯥꯟꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯄ꯭ꯔꯁꯤꯗꯦꯟ elect Joe Biden names climate change as one of the 4 top priority mana ahamba president of wasak lobuga tawgadabase priority marigi manungda ꯑꯩꯈꯣꯏꯅ climate change je masi ma laani economy laani aduga mokhogi marakta khaido khaijin tawba asigumbasin ase mana mathang tawbusigi manungda climate crisis havni climate crisis asini asisina ko Biden has committed to re-enter the Paris Climate Accord. He also plans to put the USA on a path to achieve net zero emission by no later than 2025. 2050 gi manungda mokoina carbon equina emission zero da puthongai gi da mamana plan tawgni hamni aduna climate crisis lakhni climate crisis gi da mamana kari measure lakholakani haiba matamda common good ki damang nomaijina mi sen nga kadabni habse masi soidana maki matam asida pass tawba yai snausa adu pass tawrode prithibi loiramni adu gi damako aikoina section ba yai aikoina makeup na home singna aikoina laibase masi aina mayamda haijari akoi amu yengsi ko hoje aroiba matamda masi aroiba gi quotation kar yengsi hoje if Catholics ever gain sufficient numerical majority in this country religious freedom is at end. So our enemies say, so we believe. Masina amni Catholic asina America gi mokoi gi government gi majority mokoi na phangba matamda koi na religious ki freedom je America da leiru hai masi aikoi yengna ba sing hadi protesters sing atop religion sing na habni adu aikoi na thajai hamni oje America je kana control tawri sinausa president ju Roman Catholic oire loina mu Roman Catholic na majority oire aduna aikoi prithibi marai busi kari oigine habje aikoi ni yengse aikoi na mamang da sai kare USA कोई स्क्रीन दियंगो is a Supreme Court to Catholic की कोई ना आइना ममांग दो सु उठ करे मकोई ने Supreme Court की just मापन लाइबिंग मतुंग दा मकोई मकोक तो जो कोई मकोक तो जो कनाना रोमान कैथोलिक नी अदुगा मापन लाइबिंग मतुंग दा थरुक अमदी रोमान कैथोलिक ने मेजॉरिटी जे मकोई ने ओइ लेरे अदुना अमेरिका हिरम खुदिंग मुता रोमान कैथोलिक ना जजुट की मकादा लोइना पाइसन दुना लाइखरे इसनाउसंग अदुना पृथ्वी लोइबा हाबसे असुके मतिंग ना खरे अखोय मिकुप ना हम सिंगना लैरसे अखोय इशोना यादा बथाबो मखै जे थादोकसे हमने रेवलेशन 13 की 12 तगा असुमना हाइबदो को महांगना अमेरिकाना मसिन कोइना पाबे अमेरिकाना हान बसा रोमान कैथोलिक चर्च अदुबु खुरुमनगनी habni पृथ्वीदा लाइबा कुदिंग मासे आहान बसा अदुबु खुरुमगनी कमाइन आहान बसा अदुबु खुरुमगनी रोमान कैथोलिक की मखोइन सेंबा इंस्टीट्यूशन नोमाइजिन नुमित असिना पोथाबा नुमिनि साबान नुमिनि हाइना मखोइन सेंबा मियोइबना सेंबा असे फोर्स तौरबा मतंदा लोइना चाननबा मतंदा सा असे बुखुरुम बनी हमने अदुगी मतुंदा माना इमेज द बीस हाइबजे रोमान कोइना रोमान कैथोलिक की मखोइ सॉरी मखोइ अमेरिका दा लेबा प्रोटेक्शन सिंग असिना मखोइ स्टेट गवर्नमेंट असिना कैदोबा मखोइ रोमान कैथोलिक ता सपोर्ट तौबा मतंदा इमेज द बीस हाइबजे कोइना सेमगदबनी मसी हुजिक लोइना मक रेडी लेरबनी मखोइना सेमगा मखोइना हाइबे इंदबा मखैदो हानिंगाई यातंग पिरकनी हमने 16 दजु अपिकपा अचौबा लाइरि ना खुदिम मखोइना मार्क अमा फंगंगिनि मखुतना ते मराइबक्ता अखोइना सा अदुगी खुदमदो अखोइना लागनी कनामता लैबि होंबा यारोय इकोनॉमी से लोइना कंट्रोल तौरगनी सिनाउसे अखोइना यंबियो मथंगी 2021 की जनवरी अदाइदा लाखदबा अखोइना कइनो अखोइना दाबोस की मिफम दजुको मखोइना वर्ल्ड इकोनॉमी फोरम अदुगा पृथ्वी की लुचिंगबसिंग असिना कमाई तौगनी हाबदो येंगो अदुगा यूएनओ अजिसु मसिगी जनरल सेक्रेटरी दो मदु
मधुसु कंदो रोमन कैथोलिक नि हैबसे अखोइना मतम खुदिंग दे अखोइना कावरगुमसे सिदा है रिबन हरान June 15, 1997, the Roman Catholic principle will be taken under the care and protection of the state. America की सरकार की मखादा रोमन कैथोलिक की नीति नियम सिंह असे मसीबु सेक्शन थौरांग की छेंबीबो लोइना मुक तौरगनी मसी करम मतमदा मखोइना नोमाइजिन नुमि की आइन पास तौब मतने दिस नेशनल अपोस्टेसी will speedily be followed by national ruin एक संदे लो अमेरिका दा पास तौब मतमदा मसी अमेरिका की मराइ बुलेब लबगनी लोइरमनी अखोइ पृथ्वी सु लोइरमनी The protest of the Bible truth will be no longer tolerated by those who have not made the law of God their rule of life. Aduna shogi law ase mokogi Ten Commandments se mokogi rule of life sem the mission aduda mokoina Bible gi kaidoba adugumba adugi semgadamne haina protest of khuding moto aduju mokoina khangba ngamaro hamni sinausa aroiba matamda aikoina ishogi law mine semba law habse masini Sunday habse Roman Catholic ne semba institution ni Sunday ase chanaba पृथ्वी मफम खुदंग नोमाइ नुमि ngakna chanagdamni haiba matamda sa asi khudam ado lairabni isinausa aduba ikhona asengba isogi sabanumi ase ngaksi khona asengba sabanumi di tareni subana numini haibase ikhona kaugumsi habsini aduga roibda singo a new world order for the coronavirus era is emerging hamni coronavirus climate crisis loina mak saitan ki plan ni roman catholic ki plan ni makoina semba agenda ni पृथ्वी से खुदम चनिंगाईदम वन वर्ल्ड गवर्नमेंट अमा लानिंगाईदम अखोना रेवलेशन 17 की 13 अदो फुलफिल ओइनिंगाईदम मखोना प्लान तौब ngakतनि ngasiम लोइनम हाइरिबा सिगी मतुंग इंदिना थोक्तुना लेरे नंग आइसु इशोगिदम रेडी गिदम लेरसि हैबजनि प्रभु जिसुना लाक नखरे अरोइबगी खुदमदि अमेरिका दा नेशनल संडे लॉ चनरकपनि मसि थुना चनरकप याय जो बाइडेन की मतमदा महाना क्लाइमेट क्राइसिस लोइसनिंगाईगिदम महानबदा पोपना सिटोक तौ हाइरकदा महाना इलकप मतमदा लोइरे हुजिक हुजिक आइना हाइबे याय अमेरिका की प्रेसिडेंट प्रो फ्रांसिस ने हाइबे यारे मरमदि महागना हाइबदुगी मतुंग जो बाइडेन अदम इंदुना चलगनि सिनाउसा पृथ्वी लोइबसे थोंजिनदले अखोई की पुंसिदा तौरिबा पामखैद लोइना थादोगा अखोई प्रभु जीसु ख्रिस्टगोंदा चंगलसी हाबिसने अदुगा आइगी मखागी लिंक्सिंग असिदसना कोइना येंबिउ फजना ताबिउ आइना हाबे नते रेमनान टीवी की मसिदा मखोई रोमन कैथोलिक नि अदुबु प्रो फ्रांसिस पु यादव कांबुजना मखोइना हाइरिबु खुदमसे ताबिउ तारिबु खुदमकता इशोना पोपि वैष्णो प्रार्थना तौसे सगदलैबि पाइसम थागचरे खोनुजे सेमख्रबा अखोइना हुजे ताख्रबा ना की पृथ्वीदा करी लाय हाबिजिगी मरमदा खंखरे मसि खुदमसना अखोइ मेकअप थोक्तन लैबा ngамबिउ ना की बाइबल की अचुम्बदुगी मतुंग अखोइना चचबा ngамबो अहनबिउ तारेबु खुदमसे बोर पिनाबिउ प्रभु यीशु की मिंदा खुरमजरी आमेन।